Manipur gi culture asi Bharat Khakki Nattana Malemgi integrity da Achouba Saruk ama Oiri. Manipur asi Ishwar gi vakta yamna laiba Ishwar bu thajaba Rajya amani. Rajya asi da lairiba JN Manipur Dance Academy amadi Sangit Natak Academy na Manipur gi culture asibu malemda masak khanghanaba hotnariba mipum khudingmak thagatli haina Manipur gi Governor Laxman Prasad Acharya na hairi. Wafam asi Rajyasri Vaigachandra Cultural Foundation Manipur amadi JN Manipur Dance Academy na sinduna Ayodhya gi Ram Mandir da pangthokiba Rajyasri Vaigachandra na laikhidaba chahi chaniga kuntarurak suba kumon thauramda Governor Laxman Prasad Acharya na phongdokhibani. Thauramadu Rajyasri Vaigachandra Cultural Foundation Manipur gi wangangloi takhelambam irabot na haikhibada Ayodhya gi Ram Mandir da pangthokliba Rajyasri Vaigachandra na laikhidabagi chahi chani kuntarurak suba kumon palana sida Rajyasri amadi Manipur da thokliba irang asida laikhidraba athaubasingi mafamda Sarju Ganga Turel da tarpan katkhi. Thauramadu JN Manipur Dance Academy gi Director P. Bikas, Rajyasri Vaigachandra Cultural Foundation Manipur gi Advisor R.K. Radha Mohan, Vice President M. Asok, General Secretary T.H. Danakumar yauna State Kala Academy New Delhi gi mihut singsu saruk yaki. Kumon palan thauramasi tang nipanda Vrindavanda amadi tang mapandana Radha Kundada pangthoktuna thauram loishingani hairi. Thauramadu JN Manipur Dance Academy gi miyoi singna Natya Sankirtan amadi Ras Lila su utkhi.